mayam sangbiro your sister yaifagi life ta non mayam khoi mana lupa gi nasika sai na pura e ai gi chi na tong ka kai ni bo nó chi mayam e hojik loisalani ba police station jatoi ni mi do phare hai ba do yeng ge taw mâm này ngoài vậy mâm này non chi nó lại phá đi nó cho có sao nó lại tôi phát thả luôn tôi biết không này cái gì nữa ai thân thì mang thằng lại thân này mày em ai lại thân và cò đấy mày vô sẽ là ngầm ở đâu màn ghê hay biết đâu ai khao nữa group là thì cái ID video gì mà này có quốc xe gian ta đấy bao giờ mày em sẽ xem riêng view và có group là thì này YouTube to search tàu view và mai gì nhé mai video se yeng bagi matung naubi nungai ri ba el naubi na engo naubi nungai ri dai nau sek pam Victoria nungai ri ba che nungai ri ai ngasi pisum je ko se kai ba leng but man ra dai di na naubi nungai ri bo ai khange bo el naubi je kana no mamang do myam bang en taw ai gọi là con ngô congress na ngamadi fare kai no nóc sẽ có Victoria ya aku imung di amata mana di me aku pain dulu amana BJP amana congress sabi na bera congress na ne ngamba ta di ne july gi ne tang amadagi pisa sangba hawni lupan lising ni pani pan nupi nunu ka daure haibano chagi nunu nang ka daure haibano lising ni pan nupi da lupa lising ni pan pi ne thabak tawdaba housewife oina na marup ki kok sanai ba mayam nupi sing di tension leura no congress na ngamba targa di thada no magi mire mon ba tan ban noi ba hilakani wan sa sa ngadi late akoi gumba mati housewife oina leiba paisa thokta haidi leiba mi sigi di mateng oidai no network se kai daure haid no mai gi network maure kai no this message is for you thôi biết lại sao nó kai no hai se na naubi ai karbo hane iche ai fabi di nungai ba iche ai fabi do nungai na nau to no flank bye bye na te ko mayam lay view pheng view ai hauji lo sen dia do bane ba ka sumai na hauji tagi oina live thar again ai do editing do ta nang mari am tan ba ko video ne nam ma ga editing taw ko pa ai dum editing taw ui da ne ba ko do na ai video se nam de nang ma do live oina thar again taw bane ba live thar zo hai na hauji kana ko khoi den takri ba dagi ko thank you nu han daw vô lại đi thấy bên đây ra nó sang bị lấy nữa hết gì á lấy về bên này ấy bị ấy cái đâu đây hai bên nó ăn rồi cái đâu đây nữa ta như quả ta như hai gì 아니 이거 하면 다 미라면 ai là số là riêng video mayam
ꯅꯥꯎꯕꯤ ꯅꯪꯗꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯥꯎꯔꯦ ꯀꯅꯥꯅꯣ ꯆꯤꯆꯦ ꯑꯦꯜ ꯅꯥꯎꯕꯤꯁꯤꯡ ꯍꯥꯏꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯁꯦ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯥꯎꯔꯦ ꯀꯅꯥꯅꯣꯅꯦ ꯑꯩ ꯃꯤꯒ ꯀꯥꯎꯋꯦ ꯑꯩ ꯑꯈꯪ Oh, aku tak sini tahu. Siapa sih tahu? ꯑꯣ ꯑꯩꯉꯣꯟ ꯅꯥꯏꯗ ꯎꯕꯗꯣ ꯑꯩꯉꯣꯟ ꯅꯥꯏꯗ ꯎꯕꯗꯣ Hana he kami lang turok ko. O sino na bra? ꯑꯣꯏꯃ ꯑꯉꯥꯡ ꯅꯥꯕꯅꯤ Bak bak bak. Ito no no no. ꯐꯠꯇꯦ ꯐꯠꯇꯦꯍꯦ ꯀꯩꯅꯣꯅꯦ No no no. Sila, mama na sila. Tipo sila. Sila mama ko. Ah, munu dara. ꯑꯦꯜ ꯅꯥꯎꯕꯤꯗ ꯉꯥꯏꯔꯕ ꯑꯩꯒꯤ ꯂꯥꯏꯐꯁꯦ Eh. ꯑꯩꯒꯤ ꯅꯦꯠꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ Mama to dala wa kan habi dala. Mama to. ꯀꯩꯗꯧꯔꯒꯦ ꯑꯉꯥꯡꯁꯦ ꯑꯣ ꯐꯨꯖꯟꯈ꯭ꯔꯕ ꯅꯥꯏꯗꯤ Kak spray ko jane ko yung hajit ka ko yung kak. ꯅꯪ ꯀꯥꯛ ꯆꯠꯂꯁꯨ ꯆꯥꯒ ꯀꯥꯛ ꯆꯠꯀꯗ꯭ꯔꯥ ꯏꯆꯦꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯅꯥꯎꯕꯤ ꯆꯤꯆꯦ ꯂꯩ ꯌꯨꯝꯗ ꯄꯦꯟ ꯇꯥꯈ꯭ꯔꯦ ꯃꯈꯥꯗ ꯃꯥꯁꯦ ꯄꯦꯟ ꯇꯥꯕꯗꯣ ꯂꯧꯕꯒꯤ ꯀꯨꯝꯊꯔꯛꯄ ꯌꯥꯅꯦꯕ Balu asabani. Asabani ko. ꯅꯪ ꯀꯤꯖꯗ꯭ꯔꯥ Nang si angang mama may tapos na po eh. ꯃꯁꯛꯁꯨ ꯌꯥꯎꯗꯦ ꯑꯩ ꯂꯩꯌꯦ ꯆꯠꯇꯦ ꯑꯣ ꯅꯀꯣ ꯆꯥꯛ ꯀꯩꯅꯣꯝ ꯇꯧꯒꯦ ꯆꯥꯛ ꯀꯩꯅꯣꯝ ꯅꯀꯣ ꯑꯁ ꯑꯩ ꯌꯥꯝ ꯑꯣꯂꯥꯡꯉꯦꯗ ꯑꯩ ꯀꯅꯥꯅꯣ ꯑꯗꯨꯕꯣ ꯌꯥꯝ ꯂꯩꯔ Nangang hajit sa bed. ꯍꯥꯏꯖꯟꯅꯔꯤ ꯑꯗꯨꯝ ꯆꯥꯛ ꯑꯣꯂꯥꯡꯕꯅ ꯁꯤꯗꯣꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯁꯥꯕꯅ ꯂꯣꯏꯅꯔꯦ ꯃꯌꯥꯝ ꯋꯥꯟꯊꯅꯗꯣꯔꯦ ꯋꯥꯟꯊꯔꯒ ꯇꯥꯕꯇ ꯉꯥꯏꯔꯦ ꯀꯔꯤꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯣꯛꯀ ꯁꯥꯏꯌꯦ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇ ꯗ꯭ꯔꯨꯞ ꯔꯥꯊꯤ ꯍꯥꯏꯅ ꯁꯔꯁ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯃꯥꯏ ꯚꯤꯗꯤꯑꯣꯁꯤꯡꯗꯀꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯅꯁꯨ ꯍꯥꯏ ꯆꯥꯆꯥ ꯃꯁꯝ ꯍꯥꯠꯇꯦ ꯆꯥꯆꯥ ꯃꯁꯝ ꯍꯥꯠꯄ ꯐꯕꯅꯤ ꯆꯥꯆꯥ ꯊꯦꯡꯉꯦ ꯆꯥꯆꯥ ꯆꯠꯇ꯭ꯔꯣꯕꯅꯤ ꯊꯦꯡꯉꯦ Kaya ito rin, paano yung kagawin niya ngayon? ꯀꯥꯔꯦ ꯅꯪ ꯍꯥꯟꯅ ꯁꯤꯅ ꯇꯧꯔꯤꯁꯤ ꯂꯤꯂꯥꯗꯤ ꯀꯩꯅꯣꯁꯦ ꯅꯆꯥꯅꯨꯄꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ Paano mo? Mama na naman sabi sa dahil computer. ꯆꯥꯛ ꯄꯤꯖꯧ ꯍꯥꯏꯗꯤ ꯑꯣꯏ ꯃꯥ ꯆꯥꯛꯇꯣ ꯊꯣꯡꯒꯠꯂꯦ ꯍꯥꯏꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯆꯥꯈꯤꯔꯦ ꯃꯣꯏ ꯋꯥꯠꯂꯤꯌꯦ ꯄꯨꯡ ꯉꯜꯂꯤ ꯃꯣꯏ ꯍꯧꯖꯤꯛ ꯆꯥ ꯃꯇꯝ ꯅꯠꯇꯦ Mangin ba tayo masyado mangin? Mang-magsara rin na. Pero ba tayo? Ay, phone pero. Nag-phone din siya, inakangman. Pura mo rin, lapit niya. ꯅꯅꯥꯎꯕꯤ ꯆꯦ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯅ ꯈꯔ ꯍꯪꯕꯤꯔꯛꯑꯅꯤ ꯆꯦ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ ꯑꯦꯜ ꯅꯥꯎꯕꯤꯅ ꯍꯥꯏꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯅ ꯍꯥꯏ ꯑꯥꯔ ꯀꯦꯅ ꯍꯥꯏ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯑꯥꯔ ꯀꯦ ꯍꯦꯁꯨ ꯂꯩꯕ꯭ꯔꯥ ꯇꯥꯡꯈꯨꯜ ꯅꯥꯒꯥꯗ ꯍꯥꯏ ꯍꯥꯏ ꯇꯧꯅꯨ ꯍꯥꯏ ꯅꯣꯏꯒꯤ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯔꯣꯛ ꯂꯥꯏꯛ ꯗꯥꯟ ꯌꯥꯏꯐ ꯁꯤꯁꯇꯔ ꯊꯦꯡꯛ ꯌꯨ ꯀꯩ ꯇꯧꯏ ꯂꯤꯂꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯩ ꯁꯝꯁꯦ
ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯁꯝꯁꯦ ꯍꯦ ꯌꯦꯁ ꯌꯥꯔꯕ ꯑꯁ ꯀꯣꯛ ꯉꯥꯎꯔꯦ ꯀꯣꯛ ꯉꯥꯎꯖꯔꯕꯗꯣ ꯑꯩꯗꯤ ꯉꯥꯎꯔꯦ ꯆꯥꯛ ꯀꯣꯛ ꯉꯥꯎꯔꯦ ꯅꯣꯏꯅꯁꯨ ꯆꯥꯛ ꯀꯣꯛ ꯉꯥꯎꯔꯦ ꯌꯥꯝ ꯂꯣꯏꯁꯟꯈꯤꯒꯦ ꯑꯩ ꯇꯞ ꯇꯞ ꯇꯧꯔꯒ ꯁꯤꯁꯇꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇꯞ ꯇꯞꯅ ꯂꯣꯏꯁꯤꯟꯈꯤꯒꯦꯕꯀꯣ ꯑꯩꯒ ꯂꯛꯈꯤꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ ꯀꯣ ꯑꯩꯁꯦ ꯄꯤꯁꯨꯝꯁꯦ ꯆꯦꯛꯇꯗꯅ ꯆꯦꯛꯂꯛꯄꯁꯦ ꯍꯤꯡꯆꯥꯕꯤꯒ ꯃꯥꯟꯕ꯭ꯔꯕ ꯁꯝꯁꯦ ꯍꯥꯠꯇꯣꯛꯀꯦ ꯆꯥꯅꯨ ꯇꯜꯂꯤꯀꯣ नंबर ब्लॉक है वो नंबर भी टाइम कर वो 650 नंबर वो लेने आ जाने को कई नंबर नो फोन नंबर तो नाम था तो chị ꯂꯩꯌꯦ ꯑꯣ ꯑꯩ ꯑꯍꯥꯟꯕ ꯇꯥꯖꯔꯤꯑꯕ ꯅꯪ ꯂꯥꯛꯈꯣ ꯂꯥꯡꯒꯅꯨ ꯆꯒꯥ ꯂꯥꯏ ꯈꯥꯔꯤ ꯇꯥꯡꯈꯨꯜꯗ ꯑꯥꯔ ꯀꯦ ꯂꯩ ꯑꯗꯩ ꯑꯍꯥꯟꯕ ꯈꯪꯖꯔꯤꯑꯕꯀꯣ ꯑꯩ ꯍꯥꯟꯅꯗ ꯈꯪꯖꯗꯕꯗꯣ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯈꯤꯇꯪ ꯀꯦꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯤ ꯑꯇꯣꯞꯄꯗ ꯐꯣꯟ ꯃꯤ ꯑꯃꯗ ꯐꯣꯟ ꯇꯧꯔ ꯃꯤ ꯑꯃꯗ ꯆꯪꯉꯤ ꯆꯤꯆꯦ ꯅꯣꯅꯤ ꯇꯠꯂꯤꯕꯣ ꯏꯟꯁꯥꯡ ꯅꯨꯄꯤ ꯂꯣꯏꯔꯦ ꯆꯤꯆꯦ ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯦꯊꯔꯦ ꯄꯤꯁꯨꯝꯁꯦ ꯌꯦꯛꯊꯣꯛꯇꯅ ꯌꯦꯛꯂꯛꯄꯁꯦ ꯀꯦꯕ ꯃꯥꯟꯕꯅꯦꯕꯀꯣ ꯂꯤꯞꯁꯇꯤꯛꯄꯨꯗꯤ ꯑꯩ ꯁꯨꯝ ꯇꯩꯌꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯁꯛ ꯐꯖꯩꯁꯦ ꯑꯗꯨꯗꯤ ꯌꯦꯡꯍꯜꯂꯨ ꯃꯥꯏ ꯐꯨꯔꯤꯠꯁꯤꯗ ꯃꯣꯠꯆꯔꯁꯨ ꯏꯊꯣꯛꯄꯤꯗꯧꯔꯕꯅꯤ ꯑꯗꯨ ꯌꯦꯡꯍꯜꯂꯨ ꯃꯌꯥꯝꯗ ꯑꯩ ꯇꯥꯟꯊꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩ ꯃꯁꯛ ꯐꯖꯩꯌꯦ ꯑꯁꯤꯅ ꯁꯥꯕ ꯏꯕꯦꯝꯃ ꯈꯪꯉꯦ ꯈꯪꯉꯦ ꯑꯌꯥ ꯎꯠꯈꯣ ꯃꯌꯥꯝꯗ ꯃꯁꯛꯁꯤꯗꯕꯨꯗꯤ ꯈꯤꯇꯪ ꯃꯄꯥ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯄꯥ ꯃꯥꯜꯂꯁꯨ ꯃꯁꯛ ꯐꯖꯕ ꯃꯆꯥ ꯍꯥꯏꯕ ꯁꯤꯔꯃꯤ ꯃꯁꯛ ꯐꯖꯩꯁꯤꯗꯤ ꯀꯅꯥ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯆꯦꯅ ꯊꯣꯛꯄ ꯃꯁꯛ ꯐꯖꯔꯤꯅꯦ ꯎꯠꯈꯣ ꯑꯝꯇ ꯎꯠꯈꯣ ꯃꯌꯥꯝꯗ ꯎꯠꯈꯣ ꯎꯠꯀꯦ ꯃꯌꯥꯝꯗ ꯎꯠꯀꯦ
ꯀꯅꯥ ꯍꯥꯏꯅꯣ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯐꯖꯩ ꯀꯥꯏ ꯀꯔꯝꯕ ꯃꯤꯅ ꯈꯥꯏꯔꯤꯅꯦ ꯑꯩꯉꯣꯟꯗ ꯁꯦ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯎꯗꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯎꯗ꯭ꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯅꯤ ꯑꯩꯅ ꯅꯪꯁꯦ ꯂꯣꯏꯔꯦꯅꯦ ꯀꯣꯂꯣꯝ ꯄꯥꯏ ꯁꯣꯝꯗ ꯀꯥꯈꯠꯂꯒ ꯁꯤꯗꯤ ꯑꯣꯟꯊꯔꯒꯅ ꯀꯔꯤ ꯁꯤ ꯑꯩ ꯖꯥꯏꯐꯕꯤꯁꯅꯨ ꯅꯥꯎꯕꯤ ꯀꯨꯏ ꯍꯥꯏꯒꯦ ꯁꯤꯁꯦ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯑꯥꯔꯀꯦꯅ ꯆꯥꯛ ꯆꯥꯔꯕꯣ ꯁꯥꯟꯅꯅ ꯂꯣꯏꯔꯕꯅꯤ ꯅꯪ ꯈꯪꯍꯧꯗ꯭ꯔꯣ ꯁꯦ ꯈꯪꯉꯦꯕ ꯏꯖꯅꯦꯅ ꯏꯍꯟꯅꯤꯡꯃꯤꯅ ꯅꯆꯥꯅꯨꯄꯤꯅ ꯏꯕꯕꯨ ꯀꯩ ꯀꯥꯏꯒꯦ ꯇꯟ ꯆꯥꯔꯦ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯀꯣꯟꯅ ꯆꯥꯔꯅꯤ ꯑꯗꯨ ꯀꯣꯂꯣꯝꯗꯣ ꯌꯥꯔꯔꯣꯏ ꯀꯣꯂꯣꯝꯗꯣ ꯌꯥꯔꯔꯣꯏ ꯑꯩꯒ ꯃꯆꯥ ꯀꯣꯂꯣꯝꯗꯣ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯐꯣꯟ ꯇꯧꯔꯝꯕ꯭ꯔꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯥꯁꯦ ꯀꯅꯥꯒꯤ ꯌꯥ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯀꯅꯥ ꯐꯨꯗꯣꯏꯕꯁꯦ ꯑꯁꯤꯗꯅꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅꯦ ꯃꯑꯣꯡ ꯌꯥꯝ ꯇꯧꯋꯦ ꯀꯤꯔꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯀꯤꯃꯤꯁꯦ ꯑꯩ ꯅꯣꯡ ꯐꯣꯇꯣ ꯀꯤꯔꯛꯄꯗ ꯀꯩꯗꯧꯔꯒꯦ ꯇꯧꯗꯦ ꯀꯩꯒꯤ ꯊꯥꯟꯕꯤꯒꯦ ꯌꯥꯕ꯭ꯔꯥ ꯈꯔ ꯉꯥꯟꯅꯕ ꯃꯌꯥꯝꯅ ꯎꯕꯗ ꯋꯥ ꯉꯥꯛꯇꯪ ꯊꯥꯟꯕꯤꯔꯝꯃꯤꯗꯨꯒꯤ ꯊꯥꯟꯕꯤꯔꯒ ꯀꯩꯗꯧꯗꯣꯔꯤꯗꯨꯗꯤ ꯅꯪꯗꯨ ꯑꯗꯨ ꯂꯩꯌꯦꯗ ꯅꯠꯇ꯭ꯔꯣ ꯅꯪꯗꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯗ ꯄꯤꯊꯣꯛꯑꯝꯃ ꯑꯩꯉꯣꯟꯗ ꯐꯔꯦ ꯂꯧꯖꯔꯣꯁꯤꯁꯦ ꯃꯌꯥꯝ ꯏꯁꯣꯔꯅ ꯉꯥꯡꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯉꯥꯡꯍꯜꯂꯛꯑꯦ ꯀꯅꯥ ꯀꯩꯅꯣꯒꯤ ꯆꯤꯡꯗꯣꯔꯀꯥꯒꯤꯅꯤꯅꯦꯗꯣ ꯅꯨꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯉꯣꯟꯗ ꯐꯣꯇꯣꯗꯣ ꯊꯥꯔꯛꯑꯣ ꯃꯥ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ ꯀꯅꯥ ꯐꯣꯇꯣꯗꯣ ꯁꯦ ꯏꯆꯦ ꯑꯃꯗ ꯏꯁꯜꯂꯨ 9401 9401 406 238 ꯚꯤꯗꯤꯑꯣ ꯌꯦꯡꯉꯣ ꯊꯥꯔꯒꯦ ꯀꯩ ꯃꯃꯤꯡ ꯍꯥꯏꯅ ꯁꯦꯞ ꯇꯧꯗꯣꯏꯅꯤꯅꯦ ꯃꯤꯅꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯗꯣꯏꯅꯦ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯀꯅꯥꯅꯣ ꯁꯦ ꯄꯄꯥꯅꯦ ꯃꯃꯥ ꯆꯤꯡꯗꯣꯔꯀꯥꯏ ꯀꯅꯥꯅ ꯊꯝꯗꯣꯏꯅꯣ ꯁꯤꯡꯖꯣ ꯂꯩꯀꯥꯏ ꯑꯩ ꯏꯆꯥꯅꯨꯄꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤꯁꯤꯗꯤ ꯃꯤꯅꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯣ ꯃꯤꯅꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯣ ꯃꯤꯅꯥꯅꯤꯅꯦ ꯌꯥꯔꯕ ꯃꯤꯅꯥ ꯃꯤꯅꯥꯅꯤꯅꯦ ꯃꯣꯏ ꯍꯜꯂꯣ ꯊꯥꯔꯛꯄꯗꯤ ꯃꯥ ꯍꯦꯟꯅ ꯆꯦꯁꯦ ꯀꯥꯏꯗꯩꯅꯣ ꯔꯦꯖꯤꯌꯥ ꯐꯩꯔꯣꯏꯖꯝ ꯀꯣꯔꯤꯌꯥꯗꯒꯤꯅꯦ ꯐꯦꯡꯀ꯭ꯔꯥꯏ ꯀꯣꯔꯤꯌꯥꯗꯒꯤ ꯐꯦꯡꯔꯥꯏ ꯆꯨꯕ ꯂꯥꯏꯔꯃꯆꯥ ꯃꯌꯥꯝ ꯑꯩꯗꯤ ꯕꯦꯕꯤ ꯄꯥꯎꯗꯔ ꯇꯩꯖꯩꯌꯦ ꯍꯣꯡꯁꯨ ꯍꯣꯡꯉꯤꯅ ꯁꯤꯅ ꯂꯨꯄꯥ 10 ꯇꯔꯥ ꯄꯤꯖꯩ ꯀꯌꯥ ꯄꯤꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯌꯥ ꯄꯤꯔꯒꯦ ꯌꯦꯡꯉꯨ ꯀꯌꯥ ꯄꯤꯒꯦ ꯌꯦꯡꯉꯨ ꯀꯥꯎꯊꯣꯛꯑꯣ 18-20 ꯄꯤ ꯃꯥꯜꯂꯦ ꯔꯨꯄꯤꯁꯀ ꯏꯗꯦ ꯁꯤꯗꯤ ꯀꯩꯅꯣ ꯗꯦꯠ ꯑꯣꯐꯔ ꯑꯣꯏꯗꯣꯔꯦꯅꯦ ꯇꯩꯍꯧ ꯇꯥꯔꯦ ꯖꯥꯝꯅ ꯄꯩꯁꯥꯒ ꯏꯗꯤꯌꯦ ꯁꯤ ꯂꯨꯄꯥ 10 ꯄꯤꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯥꯎꯔꯦ ꯁꯥꯡꯅ ꯂꯩꯔꯦ ꯅꯪ ꯂꯣꯏꯔꯕꯣ ꯀꯨꯀꯤ ꯍꯣꯏꯒꯤ ꯀꯨꯀꯤ ꯍꯣꯏ ꯆꯥꯈꯤꯔꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤꯅꯦ ꯅꯪꯕꯣꯅꯦ ꯍꯥꯏꯅꯣ ꯑꯉꯥꯡꯒꯤ ꯃꯌꯨꯝ ꯂꯧꯊꯣꯛꯄꯒꯤ ꯐꯤꯒ ꯄꯥꯝꯖꯕ ꯋꯥꯔꯤ ꯁꯨꯒꯗꯕ ꯑꯗꯨ ꯂꯣꯏꯔ ꯆꯦꯟꯈ꯭ꯔꯗꯣꯏꯅꯤ ꯆꯥꯛꯁꯨ ꯊꯣꯡꯗꯣꯏꯅꯤ ꯑꯩ ꯏꯔꯥꯏꯕꯛꯁꯦ ꯑꯩ ꯂꯛꯈꯤꯄꯨꯔ ꯆꯠꯂꯨꯒꯦ ꯍꯜꯂꯛꯑ ꯄꯤꯖꯒꯦ ꯀꯨꯀꯤ ꯍꯣꯏꯗꯣ ꯀꯨꯀꯤ ꯍꯣꯏ ꯆꯥꯈꯤꯔꯣꯏꯌꯦ ꯆꯦꯁ ꯌꯥꯝ ꯐꯖꯈꯠꯂꯛꯑꯦ ꯃꯥ ꯑꯩ ꯆꯥꯟꯕꯤꯁꯦ ꯁꯥꯔꯔꯣꯏ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯑꯩꯅ ꯁꯦ ꯀꯩꯅꯣ ꯐꯦꯛꯀꯠꯂꯛꯑꯦ ꯍꯥꯏꯕ ꯑꯁꯥꯕ ꯄꯥꯏꯅꯨ ꯑꯩ ꯂꯩꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡꯁꯦ ꯑꯉꯥꯡ ꯀꯩꯗꯧꯔꯦ ꯅꯣꯅꯤ ꯕꯣꯕꯣꯛꯁꯨ ꯍꯤꯞꯄꯦ ꯕꯣꯕꯣꯛ ꯍꯤꯞꯄꯦ ꯑꯗꯨꯅ ꯐꯔꯦ ꯅꯪꯁꯨ ꯁꯤꯟꯐꯝ ꯑꯃ ꯇꯧꯔꯣ ꯑꯗꯨꯒ ꯇꯧꯕ ꯇꯥꯔꯣꯏꯍꯦ ꯃꯥꯏ ꯃꯃꯥꯡ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯃꯊꯤꯌꯥꯁꯤꯗ ꯀꯥꯈꯠꯀꯦ ꯍꯥꯏꯔꯤꯌꯦ
ꯑꯌꯥ ꯊꯨꯜꯂ ꯅꯣꯏꯅꯦ ꯊꯥꯡꯗꯔ ꯎꯗꯃꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯇꯝ ꯍꯦꯜꯂꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯏꯇꯦꯃ ꯏꯔꯣꯏꯁꯤꯔꯣ ꯑꯗꯨꯒ ꯑꯌꯥ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯃꯅꯥꯗꯨ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯂꯥꯡꯒꯅꯨꯍꯦ ꯀꯩꯅꯣꯅꯦ ꯂꯥꯏꯐ ꯊꯥꯔꯤꯅꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯤ ꯆꯠꯈ꯭ꯔꯦꯗꯅ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡꯁꯦ ꯕꯥꯛ दुकान हांगे नत्रो अतो की खजा मम्मा संगा ललो लगा अतो मतो ऑनलाइन खजा मम्मा को वांता nóng lại rồi ꯃꯅꯥꯁꯦ ꯑꯣꯟꯅꯔꯦ ꯁꯤꯔꯤꯁꯤꯁꯨ ꯑꯩꯕꯣ ꯑꯩꯅ ꯇꯧꯗꯣꯏꯔꯥ ꯌꯥꯔꯦꯗ ꯍꯣꯏ ꯑꯣꯟꯅꯗꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯤꯁꯦ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯏꯊꯟꯇ ꯋꯥ ꯉꯥꯡ ꯂꯩꯔꯝꯃꯦ ꯑꯁ ꯅꯠꯇꯦꯗ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯇꯜꯂꯦ ꯑꯗꯨꯅ ꯂꯥꯏꯐ ꯑꯣꯏꯅ ꯊꯥꯔꯛꯄꯅꯦꯕ ꯁꯪꯕꯨ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯆꯠꯁꯤ ꯑꯩꯒ ꯂꯣꯏꯁꯟꯃꯤꯟꯅꯁꯦ कनान तौरा कमाई तौरा ai chꯧdre bammo ahama da chaude ndawre loi challaga lani ꯁꯥꯎꯔꯣꯏꯌꯦ ꯑꯩ ꯑꯦꯜ ꯅꯥꯎꯕꯤ Mona, king halo daga duga nang pai. ꯉꯥꯏꯈꯣꯅꯦ ꯑꯇꯩꯒ ꯂꯥꯛꯏ ꯑꯩꯒꯤ ꯐꯣꯟꯁꯦ ꯆꯥꯔꯖ ꯄꯨ ꯇꯧꯔꯝꯗꯦ ꯈꯪꯉꯦ ꯑꯗꯨꯏ ꯕꯤꯗꯩ ꯈꯪꯉꯦ
ai phi hongige amurak marakta live tharo ko live na khara toina tharni ai video number editing to do ai ngonda matam na sangre ba khara dunani live tharaga na khara dum nungai na ko thire na comment da haira kanu ai live se mi am to jaudre ko ai di jano ai live se mi yaudra bo karino mayam ai lo salamini kana mi se em kia ngồi tầm ngoài trong rồi ngồi kia rồi xin ngoài hả mà ủa đồng như này là 어디 들기라 nào biết tăng ai thì cái nữa nào biết lẹ thì nào biết tăng ai đấy chị à như cái nào đây làm được bao nhiêu em nào biết tăng ai làm bao nhiêu mẹ em ấy nè live sẽ sửa một thắt chặt lại cái ấy em có live thắt chặt lại cái đó mobile sẽ battery cho nó được bao nhiêu last 24 khá tăng ai làm được phone chỉ charge không được rồi charge nó tập sẵn cái mẹ em rồi drama thôi cái có thuốc cái tôi nè Berarti ai live oleh nanti. Live men. Apa tadi ai charge sang ya? Apa yang kan ibu ni pasal apa selalu dia letak ada. Khasi tu mana? Ha? Khasi tu mana? Sorry. और ये तो ये लाइव से लुसिन जरा के मैं आई हमको लाइव थारा करने आवा आई मोबाइल फोन चार्ज तो भी बैटरी अंदर याद नहीं बवाने में मैं हमको लाइव ला करनी मैं पुंग ड्रामा तो ये तो लाइव ला करनी फोन चार्ज चल गया देखो